Honglakliba geopolitics asi yengdana joina takraba Manipuri sing ponsindana matau karamna thengnagani haibadu khannaba matam oire haina UCM ge president YK Direna phongthokkhre wafam asi ngasi United Committee Manipur UCM ge chahi 15 mapung pharakpagi chahi ama chupna chatharakpa Silver Jubilee celebration ge manung chana Tripura ge konung Agartala da leiba Shahar Bhagat Singh Youth Hostel da pangthokkheba Manipuri National Diaspora Meet Kumjai Nisingani Kungataru ke Tharamda Mahangna Phongthokkhibani North East State Sing Manipur Assam Arunachal Pradesh Mizoram Meghalaya amadi Tripura dagi lakpa tongan tongama Manipuri Diaspora kayana saruk yakhiba thoram aduda UCM ge president YK Direna thoram mapu amadi Manipuri Language Advisory Board ki member oibatan natana MLC PCC Assam ge president oriba Dr. KN Chana moderator oina saruk yakhi Manipuri Council Tripura amadi Tripura Manipuri Student Youth Coordination Committee na host oina pangthokhiba thoram aduga mari linena YK Direna hai haukiba chahi kumja English ngan kungamanga ge July ga 3 dagi haudokhiba Silver Jubilee celebration ge manung chana tonga ma thoram kya pangthokduna lagli Masigi manung chana North East State singda leiriba maruina Manipuri singna makhoina leiriba mafam aduda karamba punsi mahingda leiri amadi pau faunaba watliba asi kokhanduna kudong thiba khodimak ama oina thengnaminaba tangai fade khanduna ngasigi mifamasi pangthokpani mahakna hai maitaina achoba thodang loduna chahili sing kaya ngaktuna lakpa asida ngasidi ahoma kaya laktuna tonga ba forok kanglop singna magi thabak chatnarakli matang asida ahoma kaya si yengduna maitai singnasu honglakliba geopolitics asi khanatuna Manipuri khudima punsinduna kari thodang logani habadu khanaba matam ore awa ana khodimak tatoga sin tawduna ekhoi amata oina punna mayok minasi haiduna ngasi maksu Manipur da tangdu leitana lerakliba chayak asida litanda tangkulamari koki furuki marakta pamdaba thodok kaya thorakliba asi nungaifam thokte masi khodimak thok nama sem sariba sing adudadi mai pakpa moina khalamgani adubu leminariba kanglo furup singi marakta khatna chainaba toina tholokpa haibasi manglom da changsima khunai mage machat nate haina sudirena phongthokhi ngasige thoram aduda tonga ma state singdagi lakhiba Manipuri diaspora sing kamadi resource person singnam hyot khanba Manipuri autonomous council lehanba akhanaba scheme haudokpa Manipur gi maru oiba kumhai harau sing suti lautokpa Manipuri mayek ningthina chana hanba yauna makhoya thengnariba political amadi socio economic issue kaya gi matangda khanan naina khibaga loinara warep kya silokhi Punsi mahingi lairiba status koi punna khangminaba pau haudoknarakanda ekoi masel amaga communication gap laitana lairiba Manipuri singi meitai singi adugumaba issue sing se ekoi punna saruk yaminaba punna thengnaminaba gi tangai phadabadu laiyena khanjarakanda koi United Committee Manipur na asigi thorom asi sinjabani